ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯌꯦꯛꯄꯤ ꯂꯥꯡꯂꯦꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯃꯊꯥꯏ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯟꯕꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥ ꯀꯧꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯀꯧꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯕꯤꯅꯥ ꯀꯧꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯤꯡꯊꯧꯗꯒꯤ ꯁꯦꯜ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯕꯨꯛ ꯇꯞꯄꯤ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯃꯤꯒꯤ ꯐꯅꯕ ꯇꯧꯏ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯀꯌꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯁꯦꯟ ꯀꯌꯥꯁꯨ ꯂꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ, ꯏꯐ ꯐꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯕꯤꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯨꯝꯅ ꯊꯧꯖꯥꯜ ꯍꯩꯕꯤ, ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯅ ꯈꯨꯟꯒꯤ ꯇꯨꯔꯦꯟꯗ ꯂꯥꯡ ꯊꯥꯗꯨꯅ ꯉꯥ ꯌꯥꯝꯅ ꯐꯥꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯨꯟꯒꯤ ꯅꯨꯄꯥ ꯈꯔꯒ ꯍꯦꯛ ꯊꯦꯡꯅꯔꯔꯦ꯫ ꯗꯦꯕꯅ ꯍꯥꯏ, ꯇꯥ ꯅꯤꯡꯊꯧ, ꯉꯥ ꯐꯥꯔꯨꯏꯔꯣ? ꯅꯤꯡꯊꯧꯅ, ꯍꯣꯏꯅꯦ ꯗꯦꯕ, ꯉꯥ ꯐꯥꯔꯨꯔꯤꯕꯅꯤ꯫ ꯄꯛꯆꯥꯎꯅ, ꯍꯦꯔꯥ ꯇꯥ ꯅꯤꯡꯊꯧ, ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯏꯔꯒ ꯊꯕꯛ ꯑꯃ ꯋꯥꯅ ꯁꯨꯔꯒ ꯂꯩ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯂꯤꯛꯃꯟꯈ꯭ꯔꯦꯍꯦ ꯇꯥ ꯅꯤꯡꯊꯧ ꯅꯪꯁꯦ꯫ ꯑꯔꯤꯛꯄꯒꯤ ꯃꯔꯟꯅꯦ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯗꯣ ꯇꯧꯅꯤꯀꯣ ꯇꯥ ꯅꯤꯡꯊꯧ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯄꯛꯆꯥꯎꯒꯤ ꯋꯥ ꯑꯁꯤꯗ꯫ ꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯄꯛꯆꯥꯎ, ꯁꯦꯟ ꯄꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯥꯒꯅꯤ? ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕꯁꯦ ꯇꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯛ ꯈꯟꯕꯁꯨ ꯌꯥꯗꯦꯗꯣ, ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯦꯝꯕꯨꯅ, ꯆꯨꯝꯃꯦ ꯇꯥ ꯅꯤꯡꯊꯧ, ꯇꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯥ ꯅꯤꯡꯊꯧ ꯍꯣꯏꯒꯨꯝꯅ ꯇꯝꯂꯝꯗ꯭ꯔꯤ, ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ, ꯆꯨꯝꯃꯤ ꯇꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯁꯦ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯗꯣꯏꯅꯤ꯫ ꯅꯤꯡꯊꯧꯅ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯏꯔꯟ ꯇꯥꯟꯁꯤꯟꯒꯗꯕꯅꯤ, ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ꯫ ꯍꯧꯖꯤꯛꯁꯨ ꯇꯥꯜꯍꯧꯗ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯇꯥꯟꯁꯤꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯥ ꯊꯥꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡꯗ ꯐꯖꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯅꯤꯡꯊꯧꯁꯨ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯁꯅꯥ, ꯂꯥꯡꯂꯦꯟ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯄꯥꯕ ꯂꯥꯛꯑꯦꯅꯦ꯫ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯄꯥꯕꯥ, ꯑꯩꯒꯤ ꯉꯥ ꯀꯗꯥꯏꯅꯣ? ꯁꯅꯥꯁꯨ, ꯑꯩꯗꯤ ꯉꯥ ꯑꯆꯧꯕ ꯆꯥꯗꯣꯏꯅꯤ꯫ ꯄꯥꯕꯥ, ꯑꯩꯒꯤ ꯉꯥ ꯑꯆꯧꯕ ꯐꯥꯔꯛꯄ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯃꯄꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯥꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯏꯍꯦ ꯁꯅꯥ, ꯅꯪꯕꯨ ꯇꯨꯅꯤꯅꯦ꯫ ꯄꯥꯕꯅꯅꯦ ꯇꯨꯡꯒꯣꯟꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯛꯀꯦ, ꯑꯗꯨꯒ ꯏꯆꯥ ꯁꯅꯥꯒꯤꯅꯦ ꯉꯥ ꯑꯆꯧꯕꯗꯣ ꯌꯦꯡꯂꯨꯀꯣ꯫ ꯃꯈ꯭ꯋꯥꯡꯗꯨꯗꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯊꯣꯛꯂꯤ꯫ ꯁꯅꯥꯁꯨ ꯇꯨꯡꯒꯣꯜ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒ ꯉꯥ ꯌꯥꯎꯔꯤꯕ ꯑꯗꯨ ꯁꯨꯃꯥꯡꯗꯨꯗ ꯏꯟꯊꯨꯗꯨꯅ ꯍꯩꯗꯣꯛꯏ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯉꯥ ꯈꯔ ꯑꯗꯨ ꯍꯩꯗꯣꯛꯂꯛꯏ꯫ ꯅꯤꯡꯊꯧꯅ, ꯏꯍꯦ ꯁꯅꯥ, ꯅꯪꯒꯤ ꯈꯨꯠꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯌꯥꯎꯏꯍꯦ, ꯈꯥꯝꯕꯒꯅꯦ ꯅꯪꯕ ꯅꯠꯇꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯉꯥꯁꯤꯡ ꯑꯗꯨ ꯈꯨꯜꯂꯒ ꯇꯨꯡꯒꯣꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯅꯥꯗꯨ ꯃꯄꯥꯅ ꯃꯉꯣꯟꯗ ꯆꯩꯔꯦ ꯈꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯄꯥꯕꯥ, ꯁꯅꯥꯁꯦ ꯀꯞꯄꯦ, ꯄꯥꯕꯅ ꯆꯩꯕꯒꯤ꯫ ꯅꯤꯡꯊꯧꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯅꯥ, ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ? ꯄꯥꯕꯅ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯩꯕꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯂꯥꯛꯑꯣꯁꯤ, ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯑꯗꯨꯒꯅꯦ ꯏꯆꯥꯒꯤ ꯉꯥ ꯑꯆꯧꯕꯁꯦ ꯅꯃꯥꯗ ꯍꯥꯎꯅ ꯊꯣꯡꯍꯟꯒꯦ꯫
ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯝꯒꯦ ꯍꯥꯏꯅ ꯂꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯠꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯥꯡꯗ ꯅꯣꯛꯂꯕꯗꯤ ꯑꯁꯥꯎꯕ ꯍꯦꯟꯈꯤꯅꯤ ꯈꯟꯕꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯄꯥꯒꯤ ꯁꯅꯥ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯁꯅꯥꯅ ꯇꯜꯂꯤ ꯑꯩ ꯂꯥꯛꯑꯣ, ꯅꯣꯏ ꯆꯪꯉꯣ꯫ ꯉꯁꯥꯏ ꯃꯈꯩ ꯃꯅꯤꯡꯗ ꯂꯩꯔꯨꯕꯤ ꯃꯃꯥ ꯕꯤꯅꯥꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯃꯨꯛ ꯄꯩꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯤꯡꯊꯧꯅ ꯏꯆꯥ ꯁꯅꯥꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤ, ꯑꯃꯨꯛꯇ ꯊꯦꯝꯃꯨ꯫ ꯅꯤꯡꯊꯧꯒ ꯂꯥꯡꯂꯦꯟꯒꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯤꯅꯥꯅ ꯁꯅꯥ, ꯂꯥꯛꯑꯣꯁꯦ, ꯅꯪꯕꯨ ꯀꯩꯒꯤꯅꯣ ꯄꯥꯕꯗ ꯁꯥꯎꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯅꯥꯅ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤꯅꯦ, ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯕꯤꯅꯥꯗꯨ ꯅꯣꯛꯂꯒ ꯍꯩꯃꯥ, ꯑꯁꯤꯒꯤꯕꯨ ꯀꯞꯄꯤꯅꯦ, ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ, ꯅꯄꯥꯅꯅꯦ ꯐꯥꯔꯛꯄ ꯉꯥꯁꯦ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯁꯅꯥꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯉꯥꯗꯨ ꯁꯦꯝꯂꯒ ꯕꯤꯅꯥꯅ ꯊꯣꯡꯂꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯌꯦꯛꯇ ꯌꯦꯛꯏ꯫ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯏꯆꯥꯕꯨ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯕ꯭ꯔꯣ? ꯄꯥꯝꯃꯤ ꯄꯥꯕ, ꯑꯩꯗꯤ ꯂꯥꯏ ꯌꯦꯛꯄꯤ ꯑꯐꯥꯎꯕꯤ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯣꯏꯍꯟꯒꯅꯤ, ꯏꯆꯥꯕꯨꯅꯦ ꯈꯨꯜꯁꯤꯗ ꯑꯐꯥꯎꯕꯤ ꯂꯥꯏ ꯌꯦꯛꯄꯤ ꯑꯃ ꯏꯄꯥꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯁꯅꯥꯁꯨ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯇꯥꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯌꯦꯛꯄ ꯇꯝꯕ ꯊꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯂꯥꯏ ꯌꯦꯛꯄ ꯇꯝꯕ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯥꯏꯕꯪ ꯈꯨꯜ ꯍꯥꯏꯅ ꯀꯧꯏ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ꯫ ꯑꯇꯩ ꯈꯨꯟꯗ ꯂꯩꯕ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅ ꯇꯧꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯥꯏ ꯀꯧꯏ꯫ ꯑꯣꯖꯥ ꯆꯤꯡꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯃꯃꯤꯡꯅ ꯄꯥꯏꯈꯣꯝꯕ ꯀꯧꯏ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯃꯄꯥ ꯆꯤꯡꯂꯥꯏꯒꯨꯝꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯇꯦ꯫ ꯃꯥꯗꯤ ꯊꯥꯡ ꯇꯥ ꯇꯝꯕꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯗꯤ ꯑꯣꯏꯗꯦ, ꯃꯁꯥ ꯈꯔ ꯄꯥꯔꯞ ꯇꯧꯏ, ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯤꯡꯂꯥꯏꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯂꯥꯏ ꯌꯦꯛꯄꯗꯨ ꯇꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯏ꯫ ꯅꯤꯡꯊꯧꯅ ꯂꯥꯛꯄꯗ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒ ꯉꯥ ꯆꯥꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯅꯤꯡꯊꯧ ꯍꯥꯟꯅꯒꯨꯝꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕꯥ, ꯏꯃꯥꯒ ꯁꯅꯥꯒꯗꯤ ꯄꯨꯔꯛꯇꯕ꯭ꯔꯣ? ꯅꯤꯡꯊꯧꯅ ꯄꯨꯔꯛꯇ꯭ꯔꯦ, ꯁꯅꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯍꯧꯗꯦ, ꯑꯗꯨꯅꯅꯦ ꯅꯃꯥꯁꯨ ꯄꯨꯟꯅ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯗꯅ, ꯑꯗꯨꯅꯅꯤ ꯏꯊꯟꯇ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ, ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯄꯥꯕꯥ, ꯑꯩꯁꯨ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏꯗ, ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯆꯥꯁꯨ ꯑꯐꯥꯎꯕꯤ ꯂꯥꯏ ꯌꯦꯛꯄꯤ ꯑꯃ ꯑꯣꯏꯔꯅꯤꯌꯦ꯫ ꯅꯤꯡꯊꯧꯅ ꯅꯊꯧꯗꯣ ꯅꯕꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯔꯦꯝꯕꯗꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯣꯖꯥꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯃꯨꯛꯇꯗꯤ ꯎꯅꯅꯤꯡꯉꯤꯅꯦ ꯑꯩꯕꯣ꯫ ꯂꯥꯡꯂꯦꯟꯅ ꯄꯥꯕꯥ, ꯑꯣꯖꯥꯗꯤ ꯍꯧꯖꯤꯛꯇ ꯃꯤ ꯑꯃ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ, ꯍꯜꯂꯛꯄ ꯊꯦꯡꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯎꯅꯔꯣ, ꯄꯥꯕ ꯍꯟꯕ ꯊꯦꯡꯈꯤꯅꯤꯌꯦ꯫ ꯅꯤꯡꯊꯧꯁꯨ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯒꯦ, ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯏꯄꯥꯁꯨ ꯆꯠꯂꯒꯦ, ꯅꯪꯒꯤ ꯑꯣꯖꯥ ꯂꯥꯛꯑꯒ ꯏꯄꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯅ ꯇꯝꯂꯣꯀꯣ, ꯅꯤꯡꯊꯤꯅ ꯂꯩꯌꯨ, ꯏꯄꯥ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯟ ꯇꯝꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯂꯥꯏꯁꯨ ꯍꯜꯂꯛꯂꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯣꯖꯥꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯔꯛꯎꯅꯦ ꯅꯪꯕꯣ, ꯅꯃꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯣꯖꯥ,
Isingdo sida leire. Imadi kaithenda thokibadagi halakchi. Ado oza, ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯨ ꯂꯥꯛꯑꯝꯃꯤ. ꯑꯣꯖꯥꯕꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ. ꯍꯟꯕ ꯊꯦꯡꯂꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃ ꯍꯟꯈ꯭ꯔꯦ. ꯆꯤꯡꯂꯥꯏꯅ ꯏꯍꯦ ꯑꯩꯁꯨꯅꯦ ꯃꯤ ꯑꯃꯃꯝ ꯎꯅꯔꯤꯉꯩ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯃꯊꯪ ꯂꯥꯛꯄꯗꯅꯦ ꯍꯦꯛ ꯎꯅꯔꯕ ꯍꯥꯏꯗꯨꯅꯤ. ꯅꯕꯨꯡꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯂꯥꯡꯂꯦꯟꯅ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯣꯖꯥ. ꯆꯤꯡꯂꯥꯏꯅ ꯑꯗꯣ ꯅꯪꯕꯨ ꯅꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯕꯗꯣ ꯀꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯥꯡꯂꯦꯟꯅ ꯀꯤꯗꯦꯗ ꯑꯣꯖꯥ, ꯀꯔꯤꯒꯤꯕꯨ ꯀꯤꯗꯣꯏꯅꯣ? ꯆꯤꯡꯂꯥꯏꯅ ꯍꯣꯏ ꯍꯣꯏ. ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯆꯤꯡꯂꯥꯏꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯅꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ. ꯁꯅꯥꯅꯨꯅ ꯍꯥꯏ, ꯀꯔꯤ ꯄꯣꯠ ꯈꯨꯌꯣꯟꯅꯣꯅꯦ, ꯈꯪꯗꯦꯗ, ꯑꯁꯨꯛ ꯌꯥꯝ ꯇꯥꯡꯕꯁꯤꯕꯨ. ꯁꯦꯟꯊꯣꯛ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤꯅꯦ ꯍꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯃꯇꯝꯁꯦ. ꯆꯤꯡꯂꯥꯏꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯅ? ꯍꯣꯅꯦ, ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯣꯡꯗꯣꯟ ꯄꯛꯅꯅꯦ ꯇꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ. ꯏꯃꯥ, ꯄꯥꯕ ꯂꯥꯛꯑꯝꯃꯤ. ꯏꯪꯈꯣꯜꯗꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯉꯥ ꯈꯔꯁꯨ ꯄꯨꯔꯛꯑꯝꯃꯤ. ꯁꯅꯥꯅꯨꯅ ꯍꯩꯃꯥ, ꯇꯥ ꯅꯤꯡꯊꯧ ꯂꯥꯛꯑꯝꯕ ꯑꯣꯏꯔꯦ. ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯊꯦꯡꯅꯍꯧꯗ꯭ꯔꯦꯅꯦ. ꯑꯗꯣ ꯏꯆꯦ ꯕꯤꯅꯥꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ? ꯌꯥꯎꯔꯛꯇꯦ. ꯏꯃꯥꯗꯤ ꯁꯅꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯌꯦ. ꯃꯊꯪꯗ ꯄꯨꯟꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ. ꯁꯅꯥꯅꯨꯅ ꯑꯣ, ꯁꯅꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯅꯦ, ꯃꯆꯤꯟ ꯃꯈꯥꯁꯨ ꯌꯥꯝꯅ ꯌꯥꯡꯕꯅꯤ. ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯦ ꯍꯥꯏꯔꯝꯒꯦ ꯏꯕꯦꯝꯃ? ꯑꯗꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯏꯃꯥ. ꯁꯅꯥꯅꯨꯅ ꯑꯣ, ꯐꯔꯦ ꯐꯔꯦ. ꯅꯪꯁꯨꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯅꯍꯩ ꯇꯝꯕꯅꯤ. ꯑꯗꯨꯅꯅꯦ ꯅꯕꯨ ꯅꯤꯡꯁꯤꯡꯅ ꯇꯝꯃꯨꯀꯣ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯃꯌꯨꯝ ꯌꯧꯔꯛꯂꯤ. ꯏꯃꯨꯡ ꯆꯪꯂꯒ ꯕꯤꯅꯥꯕꯨ ꯀꯧꯏ. ꯕꯤꯅꯥꯁꯨ ꯇꯥꯅꯗꯨꯅ ꯁꯅꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯍꯟꯕꯤꯔꯛꯑꯦꯗꯅ. ꯂꯥꯡꯂꯦꯟꯕꯨ ꯀꯝꯗꯧꯍꯧꯒꯦ? ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯍꯧꯗꯕ ꯅꯠꯇ꯭ꯔꯣ? ꯌꯥꯍꯧꯗꯦ ꯌꯥꯍꯧꯗꯦ. ꯏꯆꯥ ꯂꯥꯡꯂꯦꯟꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ. ꯁꯅꯥꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ? ꯃꯆꯦꯅꯅꯦ ꯃꯥꯕꯨ ꯍꯪꯍꯧꯏ. ꯃꯊꯪ ꯆꯠꯄꯗ ꯄꯨꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ. ꯕꯤꯅꯥꯅ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨꯅꯦ ꯏꯆꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ. ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ. ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯟꯁꯥꯡ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ ꯉꯜꯂꯤꯉꯩꯁꯤꯗ. ꯅꯤꯡꯊꯧꯅ ꯍꯣꯏ ꯍꯣꯏ. ꯕꯤꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ. ꯅꯤꯡꯊꯧꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩ. ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ. ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯆꯪꯂꯛꯏꯕ ꯅꯨꯄꯥꯁꯤꯕꯣ? ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ. ꯂꯥꯏꯔꯦꯟꯖꯥꯎꯅꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ. ꯂꯥꯏꯔꯦꯟꯖꯥꯎꯅ ꯍꯥꯏ, ꯅꯤꯡꯊꯧ, ꯅꯪ ꯂꯩꯔꯝꯕ ꯌꯥꯝꯅ ꯐꯔꯦ. ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯤꯡꯊꯧꯅ ꯇꯥ ꯂꯥꯏꯔꯦꯟꯖꯥꯎ, ꯀꯥꯈꯠꯄꯤꯔꯛꯑꯣ. ꯐꯤꯗꯥ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ. ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ. ꯅꯤꯡꯊꯧꯅ ꯑꯗꯣ ꯇꯥꯗꯅ ꯂꯥꯛꯄꯕꯨ ꯅꯅꯥꯎꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ? ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯡꯂꯦꯟꯗꯣ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯅꯤꯡꯊꯧꯅ ꯇꯥꯗ, ꯃꯗꯨꯃꯗꯤ ꯅꯅꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯔꯣꯏ. ꯏꯆꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗꯁꯨ ꯂꯩꯕ ꯅꯠꯇꯦ. ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯅ ꯑꯩꯅ ꯍꯦꯛꯇ ꯌꯥꯊꯣꯛꯄꯁꯨ ꯄꯥꯝꯖꯗꯦ. ꯑꯗꯨꯅ ꯇꯥꯗꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯏꯆꯥꯅ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯈꯟꯅꯔꯁꯤ. ꯂꯥꯏꯔꯦꯟꯖꯥꯎꯅ ꯍꯣꯏꯗ ꯍꯣꯏꯗ, ꯑꯗꯨꯕꯨꯅꯦ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯏꯆꯥ ꯅꯨꯄꯥ ꯊꯣꯡꯕꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯣꯜꯂꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ. ꯊꯣꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯨꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯅꯤ. ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ, ꯃꯤꯅ ꯅꯨꯡꯁꯤꯗꯕ ꯈꯨꯜꯁꯤꯒꯤ ꯒꯨꯟꯗꯥꯅꯤ. ꯂꯥꯏꯔꯦꯟꯖꯥꯎ ꯃꯈꯥ ꯇꯥꯔꯛꯏ. ꯏꯆꯥ ꯅꯨꯄꯥꯗ ꯂꯩꯖꯔꯕꯗꯤꯅꯦ ꯂꯥꯡꯂꯦꯟ ꯑꯁꯦ ꯃꯔꯥꯏꯕꯛ ꯊꯝꯕ ꯁꯥꯠꯇꯧꯔꯤꯕꯅꯤ. ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡꯗ ꯊꯥꯒꯠꯂꯤꯕꯅꯤ. ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯈꯪꯗꯉꯩ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕ ꯑꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ. ꯅꯤꯡꯊꯧꯗꯤ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯋꯥ ꯑꯁꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯤ ꯈꯪꯕꯅ ꯋꯥ ꯍꯥꯏꯔꯛꯏ. ꯇꯥꯗ, ꯑꯩꯁꯦ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯇꯧꯕ ꯂꯩꯕꯅꯤ.
ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯇꯥꯗꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ, ꯊꯦꯡꯈ꯭ꯔꯒꯅꯤ. ꯋꯥꯔꯤꯁꯦ ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ. ꯂꯥꯏꯔꯦꯟꯖꯥꯎ: ꯍꯣꯏ ꯍꯣꯏ, ꯉꯁꯤꯒꯤꯗꯤꯅꯦ ꯑꯩꯁꯨ ꯍꯜꯂꯒꯦ. ꯑꯗꯣ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯐꯔꯦ ꯐꯔꯦ, ꯑꯩ ꯍꯜꯂꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟꯖꯥꯎ ꯅꯣꯡ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ. ꯅꯤꯡꯊꯧꯅ ꯍꯥꯏ: ꯃꯆꯥꯅꯨꯄꯥ ꯑꯣꯛꯇꯕ ꯁꯨꯅꯤꯡꯗꯕꯁꯤꯗ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯦ ꯍꯦꯛꯇ ꯄꯤꯔꯅꯤꯍꯦ. ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯤꯉꯩ ꯕꯤꯅꯥꯁꯨ ꯊꯣꯛꯂꯛꯏ. ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯀꯅꯥ ꯂꯥꯛꯑꯝꯕꯒꯦ? ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅꯅꯦ ꯑꯩꯁꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯄꯅꯤ. ꯅꯤꯡꯊꯧꯅ: ꯇꯥ ꯂꯥꯏꯔꯦꯟꯖꯥꯎꯗꯣ ꯂꯥꯛꯑꯝꯕꯅꯤ. ꯕꯤꯅꯥꯅ: ꯀꯩ ꯍꯥꯏꯔꯝꯂꯤꯕꯅꯣ? ꯅꯤꯡꯊꯧꯅ: ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ? ꯏꯆꯥ ꯂꯥꯡꯂꯦꯟꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯁꯤꯅꯤꯗꯅ. ꯃꯆꯥ ꯑꯣꯛꯇꯕ ꯁꯨꯅꯤꯡꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯐꯕ ꯁꯥꯗꯅ ꯋꯥꯁꯨ ꯍꯥꯏꯔꯝꯂꯤꯕꯅꯤ. ꯈꯨꯜ ꯃꯁꯦꯟꯅꯤ, ꯃꯥꯒꯤ ꯃꯆꯥꯒꯤ ꯂꯤꯆꯠꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯕꯁꯤ ꯃꯉꯥꯏꯔꯦ. ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯊꯥꯖꯒꯗꯕ ꯅꯠꯇꯦꯅꯦ. ꯕꯤꯅꯥꯅ: ꯍꯔꯦ ꯍꯔꯦ, ꯉꯝꯃꯤꯗꯀꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ. ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅꯅꯦ ꯌꯥꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤꯌꯦ. ꯑꯩ ꯂꯩꯔꯤ ꯃꯈꯩꯗꯤꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯏꯆꯥꯗꯣ ꯊꯥꯖꯕ ꯍꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯔꯔꯣꯏ. ꯈꯨꯜꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃ ꯍꯥꯏꯔꯗꯤꯅꯦ ꯃꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤꯅꯤ. ꯁꯅꯥꯁꯨ ꯃꯄꯥꯒ ꯃꯃꯥꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯍꯪꯂꯛꯏ: ꯏꯃꯥ, ꯄꯥꯕ, ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯑꯩ ꯇꯨꯝꯕꯒ ꯂꯣꯏꯅ ꯀꯥꯏꯔꯦꯗ. ꯕꯤꯅꯥꯅ: ꯁꯅꯥ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯣ ꯄꯥꯕ, ꯏꯆꯦꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯣ? ꯏꯆꯦ ꯎꯗꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ. ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ, ꯀꯨꯏꯗ꯭ꯔꯦ. ꯅꯆꯦꯅꯁꯨꯅꯦ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯍꯧꯕꯅꯤ. ꯅꯪꯅ ꯅꯁꯥꯁꯦ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯄꯨꯟꯅ ꯆꯠꯂꯝꯕ ꯌꯥꯕꯅꯤ. ꯃꯊꯪ ꯆꯠꯄꯗ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ. ꯁꯅꯥꯅ: ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ ꯄꯥꯕ, ꯑꯗꯨꯗ ꯅꯥꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ. ꯕꯤꯅꯥꯅ: ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯅꯨꯃꯤꯠꯁꯨꯅꯦ ꯇꯥꯁꯤꯜꯂꯛꯏ, ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯁꯤ. ꯅꯪꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇꯅꯦ ꯐꯝꯃꯨ ꯂꯥꯎꯀꯣ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯈ꯭ꯔꯤ. ꯅꯤꯡꯊꯧꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯕꯤꯅꯥꯒ ꯁꯅꯥꯒꯗꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ. ꯅꯤꯡꯊꯧꯅ: ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯊꯣꯡꯗꯧꯔꯕ? ꯏꯪꯈꯣꯜꯗꯒꯤꯅꯦ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯨꯔꯦ, ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯉꯁꯤꯒꯤꯗꯤ. ꯅꯤꯡꯊꯧꯅ: ꯑꯩꯕꯨ ꯉꯁꯥꯏ ꯉꯥ ꯑꯆꯧꯕ ꯑꯃꯗꯤ ꯊꯝꯂꯝꯕꯅꯤꯗ ꯁ꯭ꯋꯥꯏꯁꯤꯗ, ꯅꯪꯕꯨ ꯃꯗꯨ ꯂꯧꯁꯤꯟꯗ꯭ꯔꯕ꯭ꯔꯣ? ꯕꯤꯅꯥꯅ: ꯑꯣꯍꯣ, ꯂꯧꯁꯤꯜꯂꯦ. ꯃꯅꯤꯡꯒꯤꯅꯦ ꯏꯆꯦ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯍꯪꯗꯣꯡ ꯑꯃ ꯂꯩꯕꯁꯤꯅꯅꯦ ꯉꯥ ꯊꯝꯕꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯂꯤꯕꯅꯤ. ꯁꯅꯥꯅ: ꯑꯩꯗꯤ ꯃꯗꯨꯒꯤ ꯍꯪꯗꯣꯡꯗꯣ ꯌꯥꯝꯅ ꯐꯨꯅꯤꯡꯉꯤ. ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯉꯥ ꯁꯔꯨꯛꯇꯣ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯂꯩꯔꯝꯃꯤꯅꯦ. ꯅꯤꯡꯊꯧꯅ: ꯁꯅꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ. ꯃꯈꯣꯏꯁꯨ ꯖꯤꯕ ꯄꯥꯟꯕꯅꯤ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯨꯝꯅꯅꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯤꯕꯅꯤ. ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔꯗꯤꯅꯦ ꯖꯤꯕ ꯀꯌꯥ ꯌꯣꯛꯂꯒ ꯅꯤꯡꯊꯤꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯉꯝꯂꯛꯇꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯕ, ꯂꯝꯕꯤꯗ ꯈꯣꯡꯕꯥꯟꯗ ꯑꯇꯥ ꯑꯇꯨ ꯈꯨꯜꯂꯒ ꯆꯥꯔꯤꯕꯅꯤ. ꯖꯤꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤꯀꯣ. ꯁꯅꯥꯅ: ꯑꯍꯣꯏ ꯄꯥꯕ, ꯑꯩꯈꯣꯏꯒꯤꯅꯦ ꯑꯔꯥꯡꯕꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ. ꯃꯤꯔꯣꯟ ꯈꯪꯕꯗꯧꯅ ꯑꯩꯅ ꯉꯥꯡꯕꯗꯅꯦ ꯂꯣꯏꯅꯅꯦ ꯈꯪꯉꯤ. ꯉꯔꯥꯡꯁꯨ ꯅꯕꯨꯛ ꯊꯟꯗꯕ꯭ꯔꯥꯅ ꯍꯪꯕꯗꯅꯦ ꯄꯥꯕ ꯃꯌꯥꯎ ꯃꯌꯥꯎ ꯒꯥꯏꯅꯒ ꯈꯣꯡꯉꯛꯏ ꯄꯣꯠꯅꯤ ꯑꯩꯉꯣꯟꯗ. ꯕꯤꯅꯥꯅ: ꯌꯥꯔꯦꯁꯦ, ꯅꯄꯥ ꯅꯆꯥꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯜꯂꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯂꯣꯏꯔꯒ ꯁꯅꯥꯒ ꯃꯃꯥꯒꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ. ꯃꯇꯝꯗꯨ ꯈꯔꯗꯤ ꯉꯜꯂꯤ, ꯑꯗꯨꯕꯨ ꯊꯕꯛ ꯆꯠꯅꯔꯨꯕꯅꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯏꯈꯪ ꯈꯪꯉꯤ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯏꯕꯨꯡ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯄꯥꯏꯈꯣꯝꯕꯅ: ꯃꯇꯝꯁꯤꯗꯤ ꯉꯜꯂꯤꯗ, ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯈꯤꯅꯤ. ꯅꯪꯗꯤ ꯃꯄꯥꯟꯁꯤꯗ ꯅꯊꯟꯇ ꯀꯩꯗꯧꯔꯝꯂꯤꯕ? ꯊꯥ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ. ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯥ ꯌꯦꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ. ꯄꯥꯕꯅ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯄꯣꯕꯤꯔꯒ ꯊꯥꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯕꯤꯌꯦ꯫ ꯄꯥꯏꯈꯣꯝꯕꯅ:
ꯊꯦꯡꯉꯦ. ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯣ. ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ. ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ. ꯑꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥ ꯌꯦꯡꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯂꯥꯡꯂꯦꯟꯒꯤ ꯃꯪꯂꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯍꯩꯔꯛꯏ. ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯃꯁꯤꯕꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ. ꯅꯪꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯔꯤꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ. ꯄꯥꯏꯈꯣꯝꯕꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯒꯅꯤ. ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯌꯦꯛꯄꯤ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥ ꯄꯨꯝꯕ ꯈꯪꯗꯨꯅ ꯌꯦꯛꯄ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯗꯤ ꯄꯣꯛꯂꯣꯏ. ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯎꯃꯪ ꯑꯃ ꯊꯦꯡꯅꯒꯅꯤ. ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯒꯅꯤ. ꯑꯉꯥꯡ ꯑꯗꯣ ꯑꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏ. ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ, ꯅꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯑꯉꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯤ. ꯉꯁꯤꯗꯤ ꯆꯤꯡꯂꯥꯏꯅ ꯂꯥꯡꯂꯦꯟꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ. ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯑꯣꯖꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄ ꯇꯝꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯁꯤꯜꯂꯛꯂꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯍꯩ ꯑꯗꯣ ꯑꯣꯖꯥꯗ ꯎꯠꯂꯨ. ꯂꯥꯡꯂꯦꯟꯅ ꯐꯒꯅꯤ ꯑꯣꯖꯥ, ꯅꯆꯥꯅ ꯁꯣꯏꯗꯅ ꯎꯠꯆꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯅ ꯂꯥꯡꯂꯦꯟꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ. ꯂꯥꯡꯂꯦꯟ, ꯑꯣꯖꯥꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯋꯥꯔꯣꯜꯗꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯤꯅꯤ. ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯅꯪꯒꯤꯁꯦ? ꯂꯥꯡꯂꯦꯟꯅ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ, ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯈꯔꯕꯨ ꯅꯆꯥꯅ ꯌꯦꯛꯆꯕꯅꯤ꯫ ꯆꯤꯡꯂꯥꯏ ꯌꯥꯝ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ? ꯊꯧꯗꯣꯛ ꯈꯔ ꯍꯥꯏꯕ? ꯂꯥꯡꯂꯦꯟꯅ ꯑꯍꯣꯏ ꯑꯣꯖꯥ꯫ ꯆꯤꯡꯂꯥꯏ ꯂꯥꯡꯂꯦꯟꯒꯤ ꯋꯥ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤ꯫ ꯃꯥꯅ ꯇꯝꯕꯤꯕꯅ ꯈꯖꯤꯛꯈꯛ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯌꯦꯛꯂꯛꯂꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯅꯤ꯫ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯌꯦꯛꯄ ꯇꯝꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅꯗꯤ ꯍꯩꯕ ꯑꯣꯏꯈꯤꯗꯦ꯫ ꯆꯤꯡꯂꯥꯏꯅ ꯂꯥꯡꯂꯦꯟꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯇꯧꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯅ ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯤ. ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯀꯣ? ꯂꯥꯡꯂꯦꯟꯁꯨ ꯆꯤꯡꯂꯥꯏꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯥꯡꯂꯦꯟ, ꯅꯪ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ? ꯍꯣꯏ ꯂꯥꯛꯀꯦ. ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯑꯣꯖꯥꯒ ꯏꯃꯥꯒꯁꯨ ꯎꯅꯕ ꯑꯣꯏꯅ꯫ ꯁꯅꯥꯅꯨꯗꯤ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯂꯥꯡꯂꯦꯟ, ꯏꯃꯥꯒꯤꯗꯤꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯗꯦ. ꯅꯪꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯏꯃꯥꯗꯤꯅꯦ ꯍꯔꯥꯎꯖꯔꯤꯕꯅꯤ. ꯃꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯏꯆꯥꯒꯨꯝꯅ ꯇꯧꯗꯦ. ꯄꯨꯟꯁꯤꯁꯤꯒꯤ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤꯅꯤ ꯏꯃꯥꯗꯤ꯫ ꯆꯤꯡꯂꯥꯏꯅ ꯏꯍꯦ, ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯦ ꯀꯞꯄ ꯐꯠꯇꯦꯀꯣ. ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯔꯕꯁꯨ ꯆꯥꯛ ꯆꯥꯔꯤꯕꯁꯦ ꯂꯣꯏꯔꯒ ꯄꯨꯟꯅ ꯁꯥꯟꯅꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯉꯁꯤꯗꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯅꯨꯅꯗꯤ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯌꯥꯗꯕꯗꯒꯤ ꯌꯥꯎꯗ꯭ꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯁꯅꯥꯅꯨꯅ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯥꯕꯨ ꯍꯌꯦꯡ ꯀꯌꯥꯝ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ, ꯑꯌꯨꯛ ꯉꯟꯅ ꯆꯠꯈꯤꯒꯦ꯫ ꯁꯅꯥꯅꯨꯅ ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ꯫ ꯆꯤꯡꯂꯥꯏꯅ ꯅꯕꯨꯡꯕꯨꯅꯦ ꯊꯤꯜꯍꯟꯒꯦ. ꯏꯆꯥ ꯃꯊꯟꯇ ꯆꯠꯍꯟꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯅꯅꯦ ꯉꯟꯇꯥ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯅꯆꯟꯕꯨꯅꯦ ꯃꯌꯨꯝ ꯐꯥꯎꯕ ꯌꯧꯅꯅꯕ ꯊꯤꯟꯕꯤꯌꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯍꯣꯏ ꯄꯥꯕ꯫
ꯂꯥꯡꯂꯦꯟ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯑꯣꯖꯥ ꯌꯥꯔꯅꯤꯗ ꯅꯆꯥ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯏꯕꯨꯡꯒꯤ ꯊꯕꯛꯇ ꯅꯆꯥꯅ ꯌꯦꯠꯁꯤꯟꯕ ꯍꯥꯏꯕꯗꯣ ꯄꯥꯝꯖꯗꯦ ꯄꯥꯏꯈꯣꯝꯕꯅ ꯌꯥꯅꯤꯗ ꯑꯩꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯕꯨꯡ ꯑꯩ ꯂꯩꯅ ꯏꯆꯟꯕꯨ ꯅꯇꯣꯝꯗ ꯆꯠꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯇꯨꯝꯅꯕ ꯆꯪꯅꯈ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ ꯎꯆꯦꯛꯁꯤꯡꯅ ꯆꯤꯛ ꯆꯤꯛ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯁꯅꯥꯅꯨꯁꯨ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯏꯃꯥꯁꯨꯅꯦ ꯅꯣꯡꯃ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯒ ꯂꯣꯏꯅꯅ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯉꯁꯤꯗꯒꯤꯗꯤ ꯊꯥ ꯌꯦꯡꯃꯤꯟꯅꯕꯁꯨ ꯐꯪꯂꯔꯣꯏ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯐꯪꯉꯔꯣꯏ ꯏꯕꯨꯡꯁꯨ ꯅꯤꯡꯊꯤꯅ ꯂꯩꯕꯤꯌꯨ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯄꯥꯏꯈꯣꯝꯕꯗꯤ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯕ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯉꯝꯗꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯤ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯂꯥꯡꯂꯦꯟꯒ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕꯗꯨ ꯎꯍꯧꯏ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯨꯄꯥꯁꯦ ꯑꯩꯕꯨ ꯍꯪꯂꯨꯁꯤꯔꯅꯦ ꯍꯣꯏꯗ ꯆꯪꯉꯒꯗꯤꯅꯦ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯑꯁꯤ ꯈꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯃꯥꯁꯨ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯌꯧꯔꯗꯨꯅ ꯃꯉꯣꯟꯗ ꯄꯥꯏꯈꯣꯝꯕꯕꯨ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ ꯂꯥꯡꯂꯦꯟꯅ ꯏꯕꯣꯡ ꯐꯝꯕꯤꯔꯝꯃꯣ ꯄꯥꯕ ꯀꯧꯊꯣꯛꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯤꯡꯊꯧꯁꯨ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯕ ꯑꯣꯏꯔꯦ ꯅꯃꯥꯁꯨꯅꯦ ꯊꯣꯛꯂꯛꯂꯅꯤ ꯄꯥꯏꯈꯣꯝꯕꯅ ꯑꯍꯣꯏ ꯄꯥꯕꯨꯡ ꯂꯥꯡꯂꯦꯟ ꯃꯊꯟꯇ ꯆꯠꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯅ ꯊꯤꯟꯖꯔꯛꯄꯅꯤ ꯄꯥꯕꯨꯡꯗꯤ ꯑꯅꯥ ꯑꯌꯦꯛ ꯀꯩꯁꯨ ꯌꯥꯎꯗꯦꯀꯣ ꯅꯤꯡꯊꯧꯅ ꯌꯥꯎꯗꯦ ꯆꯤꯡꯂꯥꯏꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯀꯦ ꯈꯜꯂꯤꯉꯩ ꯅꯆꯟ ꯂꯥꯛꯄꯅ ꯍꯥꯜꯂꯤꯅꯦ ꯄꯥꯏꯈꯣꯝꯕꯅ ꯑꯍꯣꯏ ꯄꯥꯕꯨꯡ ꯕꯤꯅꯥꯁꯨ ꯃꯈꯨꯠꯇ ꯎꯍꯩ ꯈꯔ ꯄꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯎꯍꯩꯁꯦ ꯆꯥꯁꯤꯀꯣ ꯄꯥꯏꯈꯣꯝꯕꯅ ꯑꯍꯣꯏ ꯏꯃꯥ ꯏꯆꯜ ꯑꯅꯤꯗꯤ ꯊꯣꯛꯂꯛꯇꯦꯅ ꯕꯤꯅꯥꯅ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏꯁꯨꯅꯦ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯂꯥꯡꯂꯦꯟꯒ ꯁꯅꯥꯒꯗꯨ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯉꯩ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯆꯪꯂꯛꯏ ꯅꯤꯡꯊꯧꯒ ꯕꯤꯅꯥꯒꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯎꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯂꯥꯛꯏ ꯍꯥꯏꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯀꯧꯁꯤꯜꯂꯤ ꯅꯤꯡꯊꯧꯅ ꯇꯥ ꯂꯥꯏꯔꯦꯟꯖꯥꯎ ꯂꯥꯛꯄꯤꯔꯤꯗꯅ ꯀꯥꯈꯠꯄꯤꯔꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯁꯠ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯋꯥꯔꯤ ꯍꯦꯛꯇ ꯍꯧꯔꯛꯏ ꯂꯥꯏꯔꯦꯟꯖꯥꯎꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯉꯁꯤꯗꯤ ꯃꯇꯥꯡꯁꯨ ꯆꯥꯔꯦ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯊꯨꯕꯗ ꯃꯇꯝ ꯂꯦꯞꯂꯁꯤꯀꯣ ꯅꯤꯡꯊꯧꯅ ꯇꯥꯗꯒꯤ ꯋꯥꯗꯣ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯇꯥꯗ ꯍꯟꯕꯤꯈ꯭ꯔꯣ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯏꯀꯥꯏ ꯈꯪꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯍꯦꯔꯥ ꯅꯤꯡꯊꯧ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯛ ꯅꯥꯄꯟ ꯀꯥꯅꯨꯗ ꯑꯩꯁꯨꯅꯦ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯔꯦꯟꯖꯥꯎ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯤꯅꯔꯤꯕꯅꯤꯀꯣ ꯅꯤꯡꯊꯧꯗꯨ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯤ ꯑꯗꯨꯕꯨ ꯏꯪꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯋꯥ ꯍꯥꯏꯔꯛꯏ ꯇꯥꯗꯒꯤ ꯋꯥꯗꯣ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯏꯆꯥ ꯂꯥꯡꯂꯦꯟꯁꯦ ꯅꯆꯥꯗ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯖꯔꯔꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗ ꯏꯆꯥꯕꯨ ꯊꯥꯖꯒꯅꯤ ꯅꯆꯥ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄꯅꯤ ꯑꯣꯛꯇꯕꯗꯨꯗ ꯏꯆꯥ ꯅꯨꯄꯤꯕꯨ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯇꯥꯁꯤꯜꯂꯨ ꯇꯥꯗ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠ ꯏꯆꯥꯗꯤ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩ ꯅꯆꯥꯗ ꯄꯤꯔꯔꯣꯏ ꯕꯤꯅꯥꯅ ꯋꯥꯔꯤ ꯃꯔꯛ ꯊꯠꯇꯨꯅ ꯇꯥꯗ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯅꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯗꯣ ꯇꯥꯗꯅ ꯐꯅ ꯁꯥꯟꯅꯅꯤꯡꯕ ꯋꯥ ꯂꯩꯔꯕꯁꯨꯅꯦ ꯃꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯂꯗꯤ ꯐꯗꯧꯕ ꯅꯆꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯒꯤꯁꯦ ꯎꯁꯤꯠꯃꯟꯗꯦꯗ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯏꯈꯣꯝꯕꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ
ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯁꯥꯟꯅꯒꯦ ꯅꯪ ꯂꯩꯕꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯄꯥꯏꯈꯣꯝꯕꯁꯨ ꯂꯥꯏꯔꯦꯟꯖꯥꯎꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯨꯛꯀꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯂꯣꯅꯦ ꯑꯃꯨꯛ ꯌꯦꯡꯗꯅ ꯂꯩꯔꯅꯨ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯃꯤꯇꯣꯞ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯠꯂꯣ ꯅꯌꯨꯝ ꯌꯧꯅꯅꯕ ꯊꯦꯡꯈ꯭ꯔꯅꯤ ꯃꯌꯨꯝꯁꯨ ꯅꯠꯇꯅ ꯃꯌꯨꯝꯒꯨꯝꯅ ꯄꯥꯏꯈꯣꯝꯕꯗ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒ ꯕꯤꯅꯥꯒꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯔꯦꯟꯖꯥꯎꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯅꯥꯗꯤ ꯂꯥꯏꯔꯦꯟꯖꯥꯎꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯏ ꯃꯇꯧ ꯑꯁꯤꯗ ꯕꯤꯅꯥꯅ ꯎꯔꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯆꯠꯈꯤꯅꯨ ꯌꯨꯝꯁꯦ ꯏꯃꯥꯒꯤꯅꯤ ꯏꯆꯥꯅꯅꯦ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯈꯣ ꯃꯤꯇꯣꯞꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯤꯟꯒꯅꯨ ꯑꯗꯨꯒ ꯂꯥꯏꯔꯦꯟꯖꯥꯎꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯇꯥꯗ ꯃꯤꯇꯣꯞꯁꯤ ꯇꯥꯗꯅꯤ ꯑꯗꯨꯅ ꯇꯥꯗ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ ꯃꯈꯥ ꯇꯥꯅꯅꯦ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯩꯕꯨꯅ ꯃꯤꯇꯣꯞ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯔ ꯍꯥꯏꯕꯅꯤꯗ ꯅꯤꯡꯊꯧꯅ ꯑꯣꯏꯅ ꯋꯥ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯁꯤꯗ ꯂꯥꯏꯔꯦꯟꯖꯥꯎꯅ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯤꯕꯅꯣ ꯕꯤꯅꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯌꯥꯔꯕ꯭ꯔꯥ ꯇꯥꯗ ꯍꯧꯖꯤꯛꯇꯤ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯃꯐꯤ ꯀꯟꯗꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯤ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯕꯤꯅꯥꯅ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯇꯥꯗꯒꯅꯦ ꯏꯆꯦꯒꯗꯣ ꯊꯥꯔꯛꯎ ꯅꯪꯅꯅꯦ ꯍꯟꯈ꯭ꯔꯒ ꯄꯥꯏꯈꯣꯝꯕꯅ ꯑꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝ ꯌꯧꯕꯗ ꯑꯃꯨꯛ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯅꯤꯡꯊꯧꯅ ꯏꯆꯥꯁꯦ ꯏꯀꯥꯏꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯕꯤꯅꯥꯅ ꯇꯥꯗ ꯂꯥꯏꯔꯦꯟꯖꯥꯎꯒꯤꯅꯦ ꯃꯃꯥꯡꯁꯤꯗ ꯏꯆꯥꯁꯦ ꯄꯥꯏꯈꯣꯝꯕꯗ ꯊꯥꯖꯩ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯥꯡꯂꯦꯟꯒ ꯁꯅꯥꯒꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯃꯊꯟꯇ ꯉꯥꯏꯍꯧꯔꯤ ꯑꯗꯨꯒ ꯍꯥꯏ ꯑꯣꯟꯊꯣꯛꯏꯗ ꯇꯥ ꯂꯥꯏꯔꯦꯟꯖꯥꯎꯁꯦ ꯋꯥꯈꯜ ꯇꯥꯃꯟꯗꯦꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯈꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯕꯁꯤꯅ ꯀꯥ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯒ ꯃꯃꯥꯒꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯆꯤꯡꯂꯥꯏꯅ ꯐꯔꯦ ꯏꯆꯥ ꯂꯥꯡꯂꯦꯟꯗꯣ ꯑꯩꯁꯨꯅꯦ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯋꯥ ꯑꯁꯤ ꯍꯧꯗꯣꯛꯇꯕꯅꯤ ꯅꯃꯥꯒꯅꯦ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯒꯦ ꯁꯅꯥꯅꯨꯗꯤ ꯂꯥꯡꯂꯦꯟꯕꯨ ꯃꯃꯧ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯆꯤꯡꯂꯥꯏꯒ ꯁꯅꯥꯅꯨꯒꯗꯨ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯒ ꯕꯤꯅꯥꯒꯁꯨ ꯍꯔꯥꯎ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯡꯂꯦꯟꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯡꯂꯦꯟꯒ ꯄꯥꯏꯈꯣꯝꯕꯒꯗꯨ ꯎꯃꯪ ꯑꯃꯗ ꯀꯣꯏꯊꯣꯛꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯎꯃꯪ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯒ ꯍꯩ ꯔꯥꯁꯨ ꯌꯥꯝꯅ ꯄꯥꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯏꯅꯛ ꯅꯛꯅ ꯂꯩꯔꯕꯁꯨ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯇ ꯆꯠꯇꯦ ꯆꯠꯄꯩ ꯃꯇꯝꯁꯨ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯑꯝꯇ ꯉꯥꯏꯈꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯥ ꯄꯥꯏꯈꯣꯝꯕꯁꯨ ꯃꯥꯅꯤꯅꯦ ꯀꯗꯣꯝꯗꯒꯤ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯣ ꯑꯁꯨꯝ ꯀꯣꯏꯅ ꯊꯤꯔꯛꯄꯗ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯐꯤ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯒ ꯂꯥꯡꯂꯦꯟꯒ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯈꯤꯕꯗꯨꯃꯛ ꯑꯣꯏꯒꯅꯤ ꯑꯉꯥꯡ ꯑꯁꯤ ꯄꯥꯏꯈꯣꯝꯕꯅ
ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯥꯡꯂꯦꯟꯅ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯒ ꯁꯅꯥꯅꯨꯒꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯨꯃꯛꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯁꯥꯌꯣꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯁꯨ ꯑꯐꯥꯎꯕꯤ ꯂꯥꯏꯌꯦꯛꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯋꯥ ꯑꯗꯨ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯊꯣꯛꯄꯁꯨ ꯉꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤꯗ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯆꯥꯡ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯈꯨꯟꯒꯤ ꯑꯉꯥꯡ ꯀꯌꯥꯕꯨ ꯊꯥꯡ ꯇꯥ ꯇꯝꯕꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯁꯥꯌꯣꯟꯕ ꯑꯗꯨ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯌꯣꯟꯕꯅ "ꯄꯥꯕꯥ, ꯄꯥꯕꯥ, ꯑꯩꯁꯨ ꯊꯥꯡ ꯇꯝꯕꯤꯌꯣ"꯫ ꯂꯥꯡꯂꯦꯟꯅ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ "ꯁꯥꯌꯣꯟ, ꯁꯥꯌꯣꯟꯕ, ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ꯫ ꯄꯥꯕꯗꯣ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯍꯣꯔꯦꯟ ꯍꯥꯏꯔꯣ ꯅꯪꯒꯤ ꯋꯥꯗꯣ"꯫ ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ "ꯏꯃꯥ, ꯑꯩ ꯂꯥꯏ ꯌꯦꯛꯄ ꯇꯝꯕꯤꯌꯣ". ꯂꯥꯡꯂꯦꯟꯅ "ꯇꯝꯕꯤꯅꯤ ꯇꯝꯕꯤꯅꯤ, ꯏꯆꯥꯅꯅꯦ ꯆꯥꯎꯔꯒ ꯁꯣꯏꯗꯅ ꯇꯝꯕꯤꯅꯤ". ꯁꯥꯌꯣꯟꯕ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯒ ꯁꯅꯥꯅꯨꯒꯁꯨ ꯑꯍꯟꯒꯤ ꯃꯇꯝ ꯐꯅꯌꯥꯝꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯁꯥꯌꯣꯟꯕꯒꯤ ꯃꯇꯧꯗ ꯅꯣꯛꯅ ꯅꯣꯛꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫